ꯅꯨꯡꯁꯤꯔꯕ ꯏꯔꯩꯆꯥꯁꯤꯡ ꯑꯩ ꯉꯁꯤꯗꯤ ꯑꯩꯒꯤ ꯗꯣꯂꯥꯟ ꯌꯨꯝ ꯃꯊꯛꯇ ꯍꯥꯏꯇꯥꯔꯦ ꯖꯒꯥꯁꯤ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯌꯨꯝ ꯃꯊꯛꯇ ꯍꯧꯖꯤꯛ ꯋꯤꯟꯇꯔ ꯂꯥꯛꯑꯕꯅꯤꯅ ꯍꯋꯥꯏ ꯃꯨꯕꯤ ꯍꯥꯏꯇꯥꯔꯦ ꯍꯋꯥꯏ ꯃꯨꯕꯤ ꯊꯥꯒꯦ ꯍꯋꯥꯏ ꯃꯨꯕꯤꯁꯦ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯒꯝꯂꯥ ꯍꯥꯏꯇꯥꯔꯦ ꯑꯁꯥꯡꯕꯁꯦ ꯁꯤꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯣ ꯁꯤꯒꯤ ꯃꯔꯨꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝꯗꯕꯅꯤꯅ ꯁꯨꯝ ꯕꯤꯠꯀꯤ ꯍꯥꯏꯇꯥꯔꯦ ꯊꯥꯒꯦ ꯇꯧꯕꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯒꯝꯂꯥ ꯑꯁꯥꯡꯕꯁꯦ ꯃꯊꯨꯟ ꯍꯨꯠꯇꯣꯛꯄꯤꯔꯣ ꯑꯗꯨꯒ ꯃꯈꯥ ꯊꯪꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯑꯩꯁꯦ ꯌꯦꯡꯕꯗꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯑꯗꯨ ꯀꯦꯃꯦꯔꯥꯃꯦꯟ ꯌꯥꯎꯗꯕꯅꯤꯅ ꯀꯩꯅꯣꯗꯤ ꯇꯧꯔꯦ ꯑꯗꯣ ꯂꯩꯕꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯅꯨꯡꯒ ꯂꯩꯉꯣꯏ ꯀꯩꯗꯧꯕꯗꯣ ꯍꯥꯞꯈ꯭ꯔꯦ ꯑꯗꯨꯒ ꯁꯤ ꯑꯩꯈꯣꯏꯅ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯐꯨꯜ ꯍꯥꯞꯄꯤꯒꯅꯨ ꯊꯥꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡꯏꯟꯅꯀꯣ ꯐꯨꯜ ꯍꯥꯞꯄꯤꯒꯅꯨꯗꯤ ꯍꯋꯥꯏ ꯃꯨꯕꯤꯁꯦ ꯃꯥꯒꯤ ꯃꯍꯧꯁꯥꯅ ꯃꯥꯗꯤ ꯃꯈꯣꯡ ꯈꯣꯞꯆꯜꯂꯒ ꯊꯥꯔ ꯃꯇꯨꯡꯗ ꯈꯣꯞꯆꯜꯂꯀꯥꯟꯗ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯐꯕꯁꯦ ꯑꯗꯨꯅ ꯍꯦꯟꯅ ꯐꯕꯅꯤ ꯑꯗꯨꯅ ꯊꯥꯕ ꯃꯇꯝꯗ ꯏꯔꯩꯆꯥꯁꯤꯡꯅ ꯈꯪꯕꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯅ ꯈꯣꯞꯆꯜꯂꯒ ꯃꯥꯁꯦ ꯄꯨꯡꯕꯁꯨ ꯍꯦꯟꯒꯠꯂꯛꯄꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯒꯝꯂꯥꯗꯗꯤ ꯈꯣꯞꯅꯅꯕ ꯀꯩꯅꯣꯁꯦ ꯑꯣꯏꯗꯕꯅꯤꯅ ꯐꯨꯜ ꯍꯥꯞꯄꯤꯗꯕ ꯑꯗꯨꯒ ꯁꯤꯒꯤ ꯑꯋꯥꯠꯄ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯟꯅ ꯍꯥꯏꯇꯥꯔꯦ ꯃꯥꯗꯨꯅ ꯈꯔ ꯋꯥꯡꯈꯠꯂ ꯃꯇꯨꯡꯗ ꯀꯣꯟꯅ ꯑꯃꯨꯛ ꯂꯩꯕꯥꯛꯁꯦ ꯍꯥꯞꯆꯤꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯂꯩꯍꯥꯎ ꯑꯃꯨꯛ ꯍꯥꯞꯄ ꯌꯥꯔꯦ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤꯗꯤ ꯁꯤ ꯑꯩꯒꯤ ꯀꯤꯠꯆꯟꯗꯒꯤ ꯊꯣꯛꯂꯛꯄ ꯋꯦꯁꯇꯒꯤ ꯁꯦꯝꯕ ꯀꯝꯄꯣꯁꯅꯦ ꯑꯗꯒꯤ ꯋꯥꯏꯅꯦ ꯑꯗꯒꯤ ꯅꯣꯔꯃꯦꯜ ꯒꯥꯔꯗꯦꯟ ꯁꯣꯏꯜ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯗꯨꯅꯦ ꯑꯗꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯦꯛ ꯁꯦꯝꯖꯕ ꯁꯟꯊꯤ ꯑꯀꯪꯕꯗꯨꯅꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯒ ꯁꯦꯝꯕ ꯂꯩꯕꯥꯛꯅꯤ ꯍꯥꯏꯔꯤꯕꯁꯤꯗ ꯈꯔ ꯍꯧꯖꯤꯛ ꯋꯤꯟꯇꯔ ꯆꯪꯉꯛꯄ ꯍꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯝꯖꯕꯅꯤ ꯑꯗꯨ ꯑꯩꯒꯤ ꯍꯋꯥꯏ ꯃꯔꯨꯁꯤ ꯏꯁꯥꯅ ꯂꯣꯛꯆꯕꯅꯤ ꯑꯗꯨꯕꯨ ꯁꯤꯠ ꯇ꯭ꯔꯤꯠꯃꯦꯟꯗꯤ ꯇꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯗꯨꯅ ꯑꯩ ꯑꯍꯨꯝ ꯊꯥꯖꯤꯟꯖꯔꯦ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯠ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅꯁꯨ ꯐꯕꯅꯤ ꯑꯗꯨꯅ ꯂꯜꯂꯞ ꯁꯤꯒꯨꯝꯕ ꯇ꯭ꯔꯦ ꯑꯅꯤꯕꯨꯗꯤ ꯊꯥꯒꯦ ꯉꯁꯤꯒꯤꯗꯤ ꯑꯃꯈꯛꯇꯪ ꯊꯥꯕꯁꯦ ꯑꯩ ꯉꯝꯖꯔꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯔꯩꯆꯥꯁꯤꯡꯅ ꯂꯝ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯊꯛꯇꯗꯤ ꯇꯦꯔꯦꯁꯇꯗꯤ ꯍꯥꯡꯉ ꯂꯩꯕꯗꯗꯤ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯊꯥꯔꯒ ꯑꯗꯨꯝ ꯐꯖꯅ ꯄꯥꯟꯕꯅꯤ ꯑꯗꯨ ꯃꯌꯥꯝ ꯄꯥꯟꯕ ꯍꯦꯛꯄꯒꯤ ꯑꯩ ꯃꯊꯪꯗ ꯑꯃꯨꯛ ꯑꯞ ꯇꯨ ꯗꯦꯠ ꯑꯃꯨꯛ ꯄꯤꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯏꯔꯩꯆꯥꯁꯤꯡ